ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯦꯟ ꯊꯣꯏꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯝꯗꯦ, ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯆꯥꯎꯕꯜꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯔꯝꯗꯦ, ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯔꯣꯗꯤ ꯌꯨꯝꯗ ꯇꯣꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯛꯂꯤꯕ ꯇꯣꯝꯄꯣꯛ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯁꯥꯟꯅꯄꯣꯠ ꯈꯔꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯆꯥꯎꯕꯜꯁꯨ ꯊꯔꯣꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯊꯔꯣꯅ ꯆꯥꯎꯕꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯃꯣꯏ ꯄꯥꯕꯨꯡ, ꯂꯪꯐꯩꯗ ꯀꯩꯗꯧꯉꯩ ꯆꯠꯂꯅꯤ ꯍꯥꯏꯅꯔꯒꯦ? ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯄ ꯇꯥꯔꯦ꯫ ꯅꯃꯥ ꯅꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯀꯨꯏꯅ ꯂꯩꯊꯣꯔꯛꯄꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯏꯊꯟꯇ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄꯗꯧꯅ ꯇꯧꯏ." ꯆꯥꯎꯕꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯁꯦ, ꯍꯟꯗꯛꯇꯤ ꯀꯨꯏꯅ ꯂꯩꯔꯛꯑꯔꯣꯏ꯫ ꯊꯕꯛꯀꯨꯝꯕ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ." ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ, "ꯄꯥꯕꯨꯡ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯀ ꯑꯗꯨꯒ ꯉꯥꯃꯣꯛꯀ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯒ ꯂꯩꯔꯛꯎꯀꯣ." ꯆꯥꯎꯕꯜꯗ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯆꯥꯒꯤꯕꯨ ꯀꯩꯒꯤ ꯂꯩꯗꯅꯤ, ꯃꯌꯥꯝ ꯂꯩꯊꯣꯛꯀꯦ꯫ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯈꯠꯅꯕꯒꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯡꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯄꯨꯝꯕ ꯅꯪꯅ ꯌꯣꯟꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯊꯛꯇꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯐꯨꯗꯨꯗꯤ ꯊꯅꯝꯃꯣ." ꯀꯣꯏꯔꯦꯡꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯊꯣꯛꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯕ꯭ꯔꯣ? ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯁꯦꯜꯗꯤ ꯂꯩꯕ꯭ꯔꯣ? ꯊꯥꯗꯣꯛꯁꯦ, ꯆꯠꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯤ꯫ "ꯅꯄꯥꯕꯨꯡꯒꯤꯗꯤ ꯃꯁꯥ ꯑꯁꯤ ꯅꯥꯕꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯂꯩꯗꯕ ꯌꯥꯗꯕꯒꯤ ꯂꯩꯕꯅꯤꯅꯦ꯫ ꯏꯃꯥ ꯋꯥꯔꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ?" "ꯑꯣ, ꯌꯥꯔꯦ, ꯋꯥꯈꯜ ꯇꯥꯕꯅꯦ ꯅꯣꯏ ꯃꯁꯦ ꯂꯩꯃꯤꯟꯅꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯐꯝꯊꯗꯨꯅ ꯀꯞꯐꯧꯔꯤ꯫ ꯆꯥꯎꯕꯜ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯊꯔꯣ ꯑꯗꯨ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ, "ꯏꯆꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯒꯦ." "ꯊꯔꯣ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗꯦ. ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ." "ꯏꯆꯦ, ꯇꯣꯛꯂꯨꯁꯦ, ꯀꯞꯂꯅꯨ. ꯀꯣꯏꯔꯦꯡ ꯑꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯕꯁꯨ ꯅꯠꯇ꯭ꯔꯤ. ꯈꯔ ꯂꯩꯔꯒ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤꯗ." ꯆꯥꯎꯕꯜꯅ ꯁꯦꯜ ꯈꯔꯕꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯇꯥꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯣ. ꯋꯥꯠꯂꯕꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ." ꯃꯦꯝꯆꯥꯅ ꯆꯥꯎꯕꯜꯗ ꯌꯦꯡꯗꯨꯅ, "ꯆꯥꯎꯕꯜ, ꯅꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯀꯔꯤꯅ ꯂꯃꯟ ꯆꯤꯡꯒꯅꯤ?" "ꯏꯇꯩꯃ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯁꯦ ꯏꯇꯩꯃ, ꯁꯦꯜ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ." ꯃꯦꯝꯆꯥꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕꯜꯁꯨ ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯔꯣꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯒꯗꯕ ꯄꯣꯠ ꯄꯨꯝꯕ ꯈꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝꯁꯨ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯄꯥ ꯆꯠꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯕꯜꯒ ꯆꯠꯃꯤꯟꯅꯒꯗꯕ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ, "ꯃꯔꯨꯞ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯃꯔꯨꯞ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯋꯥꯡꯂꯦꯟꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, "ꯇꯣꯝꯄꯣꯛ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯪꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯄꯣꯛꯁꯨ ꯆꯍꯤ 9 ꯁꯨꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯍꯤꯡꯈꯣꯜꯗ ꯄꯣꯠ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯏ, "ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ!" ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯧꯕ ꯑꯗꯨ ꯊꯔꯣꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯑꯦ, ꯄꯥꯔꯤ, ꯅꯣꯏ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯕꯣ?" "ꯊꯣꯛꯂꯛꯑꯦ."
Nang yaudabase nungaitena nang hꯧꯕ ꯂꯥꯛꯏꯅꯦ. ꯂꯥꯎ ꯈꯨꯟꯒꯤ ꯁꯥꯟꯅꯕꯨꯡꯗ ꯁꯥꯟꯅꯔꯨꯔꯁꯦ. ꯁꯥꯟꯅꯔꯨꯔꯁꯦ. ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯏꯃꯥ, ꯑꯩ ꯄꯥꯔꯤ ꯍꯣꯏꯒ ꯁꯥꯟꯅꯔꯨꯒꯦ. ꯍꯣꯏ ꯍꯣꯏ. ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ. ꯑꯩꯅ ꯀꯧꯕ ꯂꯥꯛꯍꯟꯒꯅꯨ. ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯔꯨꯞ ꯃꯌꯥꯝꯒ ꯆꯦꯟꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯥꯔꯣ ꯍꯣꯏꯗ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯤ ꯃꯧ ꯑꯃ ꯂꯥꯛꯂꯤ. ꯍꯣ ꯏꯆꯦ ꯊꯥꯔꯣ. ꯏꯆꯦ. ꯊꯥꯔꯣꯁꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ, ꯍꯩꯃꯥ, ꯇꯅꯧꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯆꯦꯗꯒꯤ ꯉꯍꯥꯟ ꯅꯣꯡꯃ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯣ ꯁꯤꯡꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯣꯟꯊꯣꯛ ꯊꯨꯅ ꯁꯤꯡꯂꯛꯑꯦꯗ. ꯉꯥꯏꯍꯥꯛ ꯑꯆꯤꯟꯕꯒꯤ ꯑꯗꯨ ꯂꯧꯈꯤꯕꯅꯤꯗ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯟꯅꯔꯛꯏ. ꯏꯆꯦ ꯊꯥꯔꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯈꯠꯅꯔꯤꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ. ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯁꯦ ꯏꯆꯦ ꯃꯦꯝꯆꯥꯁꯨ ꯋꯥꯖꯔꯦ. ꯑꯩꯈꯣꯏꯁꯨ ꯈꯠꯅꯕ ꯇꯣꯏꯃꯟꯗꯅ ꯈꯥꯝꯖꯤꯟꯕ ꯆꯪꯕ ꯋꯥꯁꯤꯜꯂꯛꯂꯕꯅꯤ. ꯃꯣꯏꯒ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ. ꯏꯆꯦ ꯊꯥꯔꯣ, ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣ? ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯑꯁꯤꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕ ꯑꯁꯤꯅꯅꯦ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒ ꯇꯤꯟꯅꯕ ꯄꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ, ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯣ ꯀꯣꯏꯔꯦꯡꯅ ꯇꯤꯟꯅꯁꯜꯂꯒ ꯍꯤꯗꯥꯛ ꯊꯛꯄ ꯇꯟꯕꯤ ꯍꯥꯏꯔꯤꯅꯦ. ꯄꯥꯔꯤꯒꯤ ꯃꯌꯥꯝꯕꯗꯨꯁꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯅꯨꯡꯗꯥꯡ ꯍꯟꯖꯤꯜꯂꯛꯄꯤ ꯇꯧꯔꯦ ꯍꯥꯏꯅꯦ. ꯑꯗꯨꯅ ꯏꯆꯦ, ꯃꯣꯏꯒ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ. ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯃꯣꯏꯒꯤ ꯃꯇꯧ ꯑꯃꯨꯛ ꯇꯝꯂꯛꯀꯅꯤ. ꯄꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯥꯗꯨꯁꯨ ꯃꯌꯥꯝꯕꯅ ꯍꯤꯗꯥꯛ ꯉꯥꯎꯔꯕꯅꯤ나 ꯃꯇꯧ ꯇꯝꯂꯛꯀꯗꯧꯔꯤꯕꯅꯤ. ꯇꯅꯧꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯩꯅꯗꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯂꯛꯂꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯏꯐ ꯐꯅ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯝꯂꯦꯗꯅ. ꯏꯆꯥꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯂꯛꯄ ꯇꯥꯔꯦ. ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯏꯆꯦ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯆꯥ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯔꯛꯄ ꯍꯧꯒꯗꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯗꯤ ꯋꯥꯔꯛꯄ ꯀꯩꯁꯨ ꯉꯝꯂꯣꯏ. ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯅꯧꯕꯤ ꯑꯗꯨ ꯊꯣꯛꯈꯤ. ꯊꯥꯔꯣ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ. ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯂꯤ. ꯈꯔ ꯆꯠꯄꯒ ꯎꯔꯦ. ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯁꯥꯟꯅꯕꯨꯡꯗ ꯃꯔꯨꯞ ꯃꯌꯥꯝꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯑꯗꯣ. ꯊꯥꯔꯣ ꯑꯗꯨ ꯄꯟꯊꯕ ꯇꯧꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ, ꯇꯣꯝꯄꯣꯛ, ꯌꯨꯝꯗ ꯆꯠꯁꯤꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯤ. ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ. ꯄꯥꯔꯤꯅ, ꯍꯤꯟꯗꯣꯜ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯣꯝꯄꯣꯛꯁꯦ ꯊꯤꯜꯂꯛꯀꯦ. ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯈꯤꯒꯦ. ꯊꯥꯔꯣꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯍꯦ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯁꯤ ꯇꯤꯟꯅꯔꯒ ꯃꯥꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ. ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯣꯝꯄꯣꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯊꯥꯔꯣ ꯑꯗꯨ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯁꯨꯝ ꯄꯨꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯤ? ꯏꯆꯥꯗꯤ ꯃꯣꯏꯒ ꯇꯤꯟꯅꯕꯗꯩ ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯍꯧꯔꯦꯅꯦ ꯍꯥ. ꯌꯦꯡꯉꯨ, ꯊꯪꯅꯕꯒꯤ ꯀꯣꯏꯔꯦꯡꯁꯦ ꯃꯔꯨꯞ ꯇꯤꯟꯅꯕꯗꯩꯅꯤ. ꯍꯤꯗꯥꯛ ꯊꯛꯄ ꯍꯩꯔꯛꯂꯤꯕꯅꯤ. ꯅꯪꯁꯨꯅꯦ ꯃꯣꯏꯒ ꯁꯨꯝ ꯇꯤꯟꯅꯔꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ. ꯌꯨꯝꯗꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯄꯗꯅꯦ, ꯅꯄꯥ ꯑꯕꯨꯡꯅ ꯂꯝꯈꯩꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯅꯪꯕꯨ ꯋꯥꯔꯍꯟꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯝꯄꯣꯛꯄꯨ ꯃꯔꯨꯞꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯍꯜꯂꯝꯗꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯁꯥꯟꯅꯕꯨꯡ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯝꯂꯤ. ꯄꯥꯔꯤꯅ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛꯅ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ. ꯃꯈꯣꯏ ꯃꯃꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯅꯍꯥꯟꯗꯣ ꯑꯩꯒ ꯊꯦꯡꯅꯕꯗ ꯁꯥꯎꯅ ꯌꯦꯛꯂꯝꯃꯦ. ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯔꯦ. ꯑꯩꯗꯤ ꯌꯥꯝ ꯀꯤ. ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯠꯂꯨꯁꯤꯔꯥ? ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯁꯦ. ꯃꯔꯨꯞ ꯄꯥꯔꯤ, ꯃꯣꯏ ꯃꯃꯥꯗꯣ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁ, ꯂꯣꯟꯅ ꯆꯠꯂꯨꯁꯦ. ꯀꯩꯁꯨ ꯊꯦꯡꯅꯔꯣꯏ. ꯊꯦꯡꯅꯔꯁꯨ ꯀꯟꯅ ꯆꯦꯜꯂꯛꯁꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯤ. ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯂꯤ. ꯄꯥꯔꯤꯅ, ꯃꯔꯨꯞ, ꯃꯣꯏ ꯃꯃꯥꯅ ꯎꯈꯤꯅꯤꯀꯣ. ꯌꯥꯝ ꯆꯪꯁꯤꯜꯂꯨꯅꯨ. ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯇꯞꯅ ꯌꯦꯡꯉꯨ. ꯃꯔꯨꯞ, ꯂꯩꯕ ꯎꯗꯦꯗ. ꯍꯜꯂꯁꯤꯔꯥ? ꯑꯁ, ꯑꯩ ꯌꯦꯡꯒꯦꯁꯦ. ꯅꯪꯅ ꯌꯦꯡꯕ ꯍꯩꯇꯕꯩꯅꯦ.
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯆꯦꯞꯊꯗꯨꯅ ꯇꯣꯝꯄꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯥꯔꯤ ꯑꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯏ ꯇꯨ, ꯑꯥꯗ ꯐꯝꯃꯒ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯝꯄꯣꯛꯄꯨ ꯍꯔꯥꯎꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩꯅ, ꯃꯔꯨꯞ ꯄꯥꯔꯤ, ꯇꯣꯝꯄꯣꯛꯁꯦ ꯀꯃꯥꯏꯅ ꯀꯧꯊꯣꯛꯁꯤꯒꯦ? ꯁꯤꯗꯒꯤ ꯅꯨꯡ ꯃꯆꯥꯁꯤꯅ ꯂꯪꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯪꯂꯤ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯅꯨꯡ ꯂꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯣ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯜꯂꯤ꯫ ꯃꯔꯨꯞ ꯄꯥꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯅꯈꯣꯏ ꯎꯗꯕꯁꯦ ꯑꯩ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯗꯦ, ꯅꯈꯣꯏꯁꯦ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯌꯦ꯫ ꯄꯥꯔꯤꯅ, ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏꯁꯨ ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯤꯡꯈꯩꯁꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯅꯪ ꯀꯩꯗꯧꯉꯩ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯔꯣ ꯑꯗꯨ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯀꯧꯔꯛꯏ, ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯏ꯫ ꯄꯥꯔꯤꯅ, ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯅꯪ ꯁꯥꯟꯅꯕ ꯂꯥꯛꯎꯀꯣ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ꯫ ꯊꯔꯣ ꯑꯗꯨ ꯄꯥꯔꯤꯒ ꯆꯤꯡꯈꯩꯒꯕꯨꯗꯤ ꯎꯍꯧꯗ꯭ꯔꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯇꯣꯝꯄꯣꯛ, ꯀꯩꯗꯧꯔꯦ? ꯀꯣꯟꯊꯣꯡ ꯃꯌꯥ ꯑꯁꯤꯗ ꯂꯩꯔꯝꯃꯤꯗꯤ? ꯑꯗꯨꯒ ꯀꯅꯥꯒꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯁꯨꯝ ꯊꯣꯛꯂꯝꯕꯅꯦ, ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯂꯣꯏꯔꯦ, ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯗꯨ ꯆꯥꯛ ꯊꯤꯔꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯔꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯗ ꯍꯨꯛꯄꯗ ꯉꯥꯏꯔꯤ꯫ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯔꯣ ꯑꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯔꯨꯞ, ꯅꯣꯏ ꯎꯗꯕꯁꯤ ꯌꯥꯝ ꯋꯥꯏꯌꯦ, ꯅꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯆꯤꯡꯈꯩꯅ ꯇꯥꯟꯅꯔꯛꯂꯒ ꯑꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕꯗꯣ, ꯀꯦꯀꯨ ꯂꯕꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯃꯈꯨꯠꯇ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯊꯔꯣ, ꯇꯣꯝꯄꯣꯛ, ꯅꯈꯣꯏꯕꯨ ꯂꯩꯇꯕ꯭ꯔꯣ? ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯔꯣ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯍꯣ ꯂꯩꯌꯦ, ꯀꯩ ꯂꯩꯔꯒꯦ ꯏꯆꯦꯕꯣ? ꯊꯔꯣ, ꯆꯦꯡꯒ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯄꯨꯒꯦ꯫ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ꯫ ꯅꯣꯏ ꯇꯥꯗꯗꯤ ꯃꯁꯥꯒ ꯉꯝꯗꯕꯁꯤꯗ ꯆꯥꯛ ꯄꯤꯖꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯔꯣꯗꯣ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃ ꯍꯩꯃ, ꯌꯥꯝ ꯉꯝꯃꯦ, ꯁꯤꯡꯂꯛꯂꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯄꯨꯒꯦ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯅꯣꯏꯁꯨ ꯁꯨꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯦ ꯅꯣꯡꯃꯇ ꯁꯤꯡꯂꯛꯎ ꯍꯥꯏꯈꯤꯕ꯭ꯔꯣ? ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯅ ꯌꯥꯔꯅꯤ ꯈꯟꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯑꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯣꯏꯔꯦꯡꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯆꯦꯡ ꯍꯪꯂꯨꯅꯕ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯃꯥꯗ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯦꯝꯆꯥ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡ ꯑꯗꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯁꯨ ꯉꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯃꯥꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯍꯧꯔꯤ꯫ ꯀꯣꯏꯔꯦꯡꯅ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯁꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ? ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯆꯥꯎꯔꯒ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯒꯅꯤ ꯈꯟꯅ ꯄꯤꯛꯂꯤꯕ ꯑꯩꯕꯨ ꯃꯌꯥꯗ ꯆꯥꯒꯗꯕ ꯐꯥꯎꯕ ꯃꯆꯥ ꯑꯩꯒꯤꯅꯤ ꯈꯟꯅ ꯏꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯈꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯆꯧꯗ ꯉꯥꯡꯂꯤꯕꯗꯤ?
ꯆꯦꯡ ꯈꯔ ꯄꯤꯕꯤꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯊꯥꯔꯣꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯗꯤ ꯆꯥꯎꯔꯛꯄꯗꯒꯤ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝ ꯈꯨꯝꯂꯦꯅꯦ ꯍꯥ? ꯀꯔꯤꯒꯤ ꯃꯣꯏꯗ ꯆꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯄꯥꯕꯨꯡꯅ ꯂꯝꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯁꯦ ꯃꯣꯏꯗ ꯄꯤꯅꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯀꯣꯏꯔꯦꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣꯅ ꯇꯨꯝꯊꯈꯤꯕꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯇꯝꯅ ꯆꯠꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ꯫ ꯄꯤꯛꯂꯤꯕ ꯇꯣꯝꯄꯣꯛ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯔꯨꯞꯀ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯤ꯫ ꯃꯔꯨꯞ ꯅꯈꯣꯏꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯋꯥꯗꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯏꯒ ꯁꯨꯝ ꯂꯥꯞꯅꯈ꯭ꯔꯒꯗ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯄꯣꯛꯇꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯏꯖꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯋꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯄꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯂꯩꯇꯕ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯥꯕꯜ ꯌꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯥꯔꯣ ꯑꯗꯨ ꯀꯥꯏꯗꯅꯣꯃ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯕ ꯌꯥꯔꯣꯏꯀꯣ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯑꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯔꯥꯎꯅ ꯁꯥꯟꯅꯕꯨꯡꯂꯣꯝꯗ ꯆꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯟꯅꯕꯨꯡ ꯌꯧꯔꯛꯄꯗꯗꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯁꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯤ꯫ ꯃꯔꯨꯞ ꯄꯥꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯂꯤ꯫ ꯆꯤꯡꯈꯩꯅ, ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯅꯪ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ? ꯏꯃꯥꯗꯣ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯌꯦ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯟꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯄꯥꯔꯤꯅ, ꯑꯗꯣ ꯃꯔꯨꯞ ꯇꯣꯝꯄꯣꯛ, ꯍꯣꯔꯦꯟ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯍꯟꯈꯤꯒꯦ꯫ ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯤꯡ ꯑꯍꯤꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯗꯨꯝ ꯀꯞꯄꯤ꯫ ꯄꯥꯔꯤꯅ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯪ ꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯀꯞꯄꯗꯣ ꯀꯤꯗꯕ꯭ꯔꯣ? ꯀꯤꯗꯦꯗ꯫ ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯤꯕꯤꯗꯦꯗ꯫ ꯆꯤꯡꯈꯩꯅ, ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯪ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯂꯣꯟꯅ ꯊꯣꯛꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯔꯣ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯂꯤ꯫ ꯇꯣꯝꯄꯣꯛ, ꯊꯣꯛꯂꯛꯎꯅꯦ, ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯑꯦ꯫ ꯇꯣꯝꯄꯣꯛ, ꯃꯁꯤꯕꯨ ꯌꯨꯝꯗꯒ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯍꯩ ꯇꯣꯝꯄꯣꯛ! ꯇꯣꯝꯄꯣꯛ ꯑꯗꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯊꯤꯔꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯊꯥꯔꯣ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯛꯇꯕ ꯍꯧꯔꯕꯅꯤꯅꯦ꯫ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ, ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯆꯩ ꯑꯃꯕꯨ ꯁꯠꯇꯣꯛꯇꯨꯅ ꯁꯥꯎꯅ ꯁꯥꯟꯅꯕꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯇꯣꯝꯄꯣꯛ! ꯍꯩ ꯇꯣꯝꯄꯣꯛ! ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪ? ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯅꯣꯏꯒꯤ ꯏꯃꯥ ꯂꯥꯛꯂꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯃꯔꯨꯞ ꯄꯥꯔꯤ, ꯃꯔꯨꯞ ꯆꯤꯡꯈꯩ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯤ꯫ ꯅꯪ ꯂꯥꯎꯁꯤꯗ! ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯪ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯦꯅꯦ꯫ ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕꯗ ꯎꯁꯤꯠꯇꯗꯨꯅ ꯆꯠꯂꯝꯂꯤꯕꯅꯤꯅꯦ ꯅꯪ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯏꯆꯥ ꯍꯧꯕ ꯂꯥꯛꯀꯅꯨ꯫ ꯅꯣꯏꯒꯤ ꯏꯆꯥꯒ ꯄꯨꯜꯍꯟꯕꯁꯦ ꯑꯩꯗꯤ ꯀꯤꯖꯩꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯑꯗꯨ ꯃꯆꯥ ꯇꯣꯝꯄꯣꯛꯇ ꯆꯩꯅ ꯀꯜꯂꯗꯨꯅ ꯆꯠꯈꯤ꯫
Pari amati chingkhaidi nungaitana leptuna yengduna lehori. Namidangi matamni. Tompok ado famung de hipladuna kabli. Tharuna chakhumdagi tompok pu kauri. Tompok, chak charsi lao. Kauri si tandabro. Tompok ado mapi de tholaduna. Ai chak chaningde. Is, masi yenguni. Chak taga taineradana. Nangi fanabani ne, ayin tauri basa. Nang ne, lam yamni helak tauri. Napada haidrabadi yari dauri nang. Tompok ado chak chadana tumkhirami. Ahingi matamni. Tompok ado pukri mapal ado da famthaduna kabli. Ishor, ai hamna wari. Ai no azabase. Nakoi no bidriba sibu kaigino. Tompok ado asi haiduna. Mamai lukthaduna higna kabli. Tanja ado da pukri ado gi isingi lairembi ado phawale. Aduga tompok ki manakta tamna famthaduna kauri. Tompok, nang bu kaidaurabagi. Tompok ado khonjel ado tabada masa ado khangpre khanglami. Nang kanano? Nang huranbira? Ai khoi inkhondagi nang por huranba laklibro? Nasak ado phajaraga huranba chalidu kaigino? Lairembi ado noktuna hairi. Tompok, ai huranbi nati. Nangna ai kauridadi. Isorna nangi awabu ubidi haikiba adugi. Aina nangi nanakta laklibani. Aise lairembini. As, pangai haijileda. Adudi nang si lairembini hairabanina aigi apamba loyna tawba ngamgadra. Ngamgani. Nangi apamba loyna hayo. Adudi aisa aigi marupari amadi jingkai makoi anigi manakta pubiyo hojik. Adudi nangi haksangsa sida thamlamasi. Aduga marupsingi manakta chatlasi. Nangi haksangsi yaurabadi marupsingi manakta puba yarui. Adudi nangna aise hatlage hairo. Nangsi hingjabiro. Hatloyi. Aidi hingjabisu natana. Nangi haksangsi yaurabadi aina nangbu puba ngamloyi. Aduna haksangsa sida ngai hatlai jaramasano. Haurena mu thawaiduna haksangsida amuk changdoini. Aduide isu yare. Lairembi aduna tompokpu mit ushilhalami. Aduga tompoki thawai adubu kongthoklami. Tompoki thawai adu tapna thori. Tompok mit pangthoklo. Tompok adu mami tapna pangthori. Tompok adu onthoktuna yenglubada magi haksang aduna hiptuna tariba adu urami. Tompok aisi lairembini haibasi thajarabro. Aduna ingonda nangna ima lairembi haina kauko. Thajare. Ado aibu marupsingi manakta thinbiyo ima lairembi. Tompoki makhut ado lairembina samduna. Makhoi ani paiduna lakli. Tompok ado paiba ado da yamna haraurami. Ngihaki matungda marupsingkhaigi mayum yoraklami. Sidi thonglole kamai tawdiba. Lairembina tompokbu chingkhai hoigi imungda changhalami. Tompok ado imung aduda chingkhaibu laibra haina thiri. Ure. Chingkhai ne isi na tumliba ado. Tompok ado chingkhaigi manakta changsili aduga kauri. Chingkhai, hawalo, ai lae. Tabro chingkhai. Chingkhai ado tompokna kauriba ado taramde. Chingkhaigi masa aduda tompokna thenglabasu changlamde. Mataw ado tompokti yamna nungaijaramde. Tompok adu wakhal wana mapana thogle. Lairembi adu su leptuna leirami. Lairembina tompokki manakta changsinduna hangli. Tompok kaidaurage. Ima lairembi marup chingkhaido aina kobada tade. Masa adu nongge haiduna parubada su yade. Lairembi adu nofe tauna. Tompok adudi yarui. Nangna makhoibu uba khakni yadoise. Adudi marupari hoida su chaluse. Asi haiduna makhoi anidu marupari hoida lakli. Tompok adu parigi kada changlei. Paribu uzabada yamna haraujarami. Tompokna parigi famungduda kakhaladuna parigi manakta hiplami. Lairembi adu tompok tholaktaba aduda kauri. Tompok chatnaba tawrasi thoklao. Ima lairembi ai marupariga ngahak tungige. Asi haiduna mamit uisinki. Lairembi adusu tompokpu ngahak leijarasanu khana ngairami. Matamdi asum haukhibana nongalaklamdai matam yoruklami. Matam aduda lairembi adu tompokpu kana kauruklami. Tompok adu sungta taramde lairembi aduna hanjin kaubada tompok adu kona thangda taraklami.
ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯨꯝꯗ ꯆꯠꯂꯁꯦ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯣꯝꯗꯅ ꯊꯔꯣ ꯑꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯕ ꯎꯕꯗ ꯊꯔꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯤ ꯇꯣꯝꯄꯣꯛ ꯇꯣꯝꯄꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯦꯜꯂꯗꯨꯅ ꯊꯤꯔꯤ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯎꯔꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯏꯁꯤꯁꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯔꯣ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯣꯝꯗꯅ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯊꯔꯣꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯁꯤ ꯍꯧꯒꯠꯂꯣ ꯏꯟꯗꯣꯟ ꯊꯔꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯏꯔꯦꯡ ꯑꯗꯨ ꯊꯔꯣ ꯍꯣꯏꯔꯣꯝꯗ ꯆꯦꯟꯈꯤ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯆꯦꯜꯂꯛꯏ ꯀꯣꯏꯔꯦꯡꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯟꯗꯣꯟ ꯇꯣꯝꯄꯣꯛꯁꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯊꯔꯣꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯔꯦꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗ ꯇꯣꯝꯄꯣꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯉꯤ ꯃꯤꯍꯨꯜ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯀꯣꯏꯔꯦꯡꯁꯨ ꯀꯞꯂꯛꯏ ꯀꯣꯏꯔꯦꯡꯅ ꯇꯣꯝꯄꯣꯛꯄꯨ ꯄꯣꯝꯈꯠꯄꯤꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯐꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯃꯦꯝꯆꯥꯁꯨ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯊꯔꯣ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯂꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯊꯔꯣꯕꯨꯁꯨ ꯃꯧ ꯈꯔꯅ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯄꯨꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯅꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯦ ꯁꯤꯔꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯀꯞꯂꯛꯏ ꯇꯣꯝꯄꯣꯛ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯏꯗꯅ ꯆꯪꯍꯟꯒꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯄꯥꯔꯤꯅ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯆꯤꯡꯈꯩꯅ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯪꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯕꯨ ꯎꯗ꯭ꯔꯕꯗꯤ ꯅꯪ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯤꯕ ꯅꯪ ꯆꯠꯈꯤꯅꯣ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯑꯗꯨ ꯀꯞꯂꯤ ꯇꯣꯝꯄꯣꯛꯁꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯆꯥꯎꯕꯜꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯇꯨꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯏꯄꯥꯗ ꯎꯍꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯊꯔꯣꯅ ꯃꯣꯏ ꯄꯥꯕꯣꯛ ꯏꯁꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯇꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦ ꯊꯔꯣꯒꯤ ꯋꯥ ꯑꯗꯨꯗ ꯆꯥꯎꯕꯜ ꯑꯗꯨ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯊꯔꯣ ꯅꯪꯅ ꯏꯆꯥꯁꯤꯗ ꯀꯔꯤ ꯇꯧꯕꯤꯈꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯏꯆꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯔꯨꯞ ꯍꯥꯏꯕ ꯃꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯗꯠꯄꯤꯈꯤꯕꯅꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯣ ꯊꯔꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯏꯗꯀꯣ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ ꯑꯁꯤ ꯐꯠꯇꯦꯅꯤ ꯊꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯜ ꯑꯗꯨ ꯀꯞꯂꯤ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯂꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯇꯝꯅ ꯆꯪꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯇꯣꯝꯄꯣꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩꯅ ꯎꯔꯝꯃꯤ ꯄꯥꯔꯤꯅ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯃꯤꯠ ꯄꯥꯡꯂꯦ
ꯄꯥꯔꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯄꯁꯨ ꯍꯔꯥꯎꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯊꯔꯣ ꯑꯗꯨ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯤ꯫ ꯆꯥꯎꯕꯜ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯊꯔꯣꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦꯗ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯅꯥꯎꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅꯅꯤ꯫ ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯣ ꯏꯆꯦ, ꯀꯣꯏꯔꯦꯡꯁꯨ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯅ ꯇꯥꯏ." ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ꯫ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯂꯩꯃꯤꯟꯅꯈꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯗꯨ ꯇꯠꯇꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫